Akashbani Imphal RK Gorani na pau pajari ahanbada maruiba pau Manipur sak thonaba gas naronda yonbasing phagat pagi thabak sa tharagani Imphal jilai go ne ising isaw na mang takraba singi akupa report ayeng phawgi manungda pikhat langnaba SDO porompan hairi Raisa esta mausagi pibam da hanjilangna bagi damak security force na sing amasu tampaki singda mafam sing thiu hambagi thabak makhata na chathari amishung ex-Agnivir Singidamak Central Industrial Security Force amasung BSF ki recruitment singda sa datara khaktuna thamle Manipur da naron da sak thonaba LPG gas on basing phagat pi thabak sa tharagani Consumer Affairs Food and Public Distribution Director Robertson Asemna Thokpa Cherolamana Hai Miyamna Niyom Sumna gas cylinder lobudi fangnadre aduga narondadi marang kaina fangli haibu wakat lakpadagi khongthang ase lokot lakpani Naronda LPG gas on basing thinggan abagi damak mi mangana saba mihut kangbo ma semle kanagumbana pau pibining balairabadi telephone number 84139917111 da phone tawbiro hairi Handakta Raija sta thokibi ising isauna mang takraba sing akupa report tawragani haina Imphal jila gi porompa subdivisional officer na thokpa Cherolamana hairi Cherolasna makhata na hai hayeng phawbada mari leinaba official singna SDO porompa ta report pikhalakadabani masigi matung taba wakat singdi makhata na khanaroi hairi report asi engsinabagi dama controlling officer ani haple Raisa asta thokiba ising isauna maram oidana mayum makai thumjin khibadagi relief camp singda leiriba mioi singidamak lokotpam thokpa haksel gi thabak lokotnaba haksel bibhagna tongan ba thaurang kaya lokotle Imphal jila gi manungchanba khongman gram panchayat kongbanung thomam laikai panthobi community hall usekon takhok mapan jobaras pali da hangliba relief camp singda mathok tawgoda haksel bibhagi official singe list thokle okupa marol siamo Imphal ke telephone number 872-999-6493 da phone tarokpa yagani ising isa hantha kharba matung da tholokpa tongan balaina sinding ngak thoknoba khongthang kya so bibak asina lokotli Imphal jila ki CMO Indian Red Cross Society Manipur State Branch amadi usekon social young unity club na punna sinduna usekon jubras palida lemna laimi kema ma hauzik chathari Ngayaki mamang phawda myo yang khairum layeng dona hidak sing lem na piri Handakta nongkana subadagi isaw thokiba adugi yenglaga turel khonung sing amasung khong singda lam khopsin dona sagaliba dukan sing yauna makal khuding maki structure sing tha asigi kurmati phawi manung da lokthokna ba Imphal West ki deputy commissioner thokpa Cherolamada hairi National Highway sing state roads intervillage roads amasung drain singda naknana leiba khaslen sing ain kain khopsi leba sing su hairiba matam asi phawi manung dalak thokna ba Cherolasina makata na khanghalli Raisa ashta mausa gi pibam da hanjilangna bag damak security force na sing amasung tampage sing da mafam sing da thiba hombagi thabak makata na sathari Assam Rifles amati BSF ki apun bakangbo amana Kaksing jila gi pangal tabi pham sing da thiba hombagi thabak chathabada kusu kulai kya phagatle Phagalaba kusu kulai sing adu Kaksing police station da shinakre hairi Raisa eski tongan mafam sama koni panda checkpoint sing hangduna asat aw sing check tawbi thabak chathabada mioi mapudra tare phagatuna wahang pahung tawki Manipur police control room gi Cherol amana hai National Highway Kuntra Tret Imphal Jiribam Lambida Poche Pubagari ang kay Nipana Masong National Highway 2 Imphal Dimapur Lambida Poche Pubagari sa mga security gi akan ba sexual thorangalunin na pusilaki haidi Tabi riba pawa si Akashbani Imphal dagini Central Industrial Security Force CISF ki Director General Nina Singh na haidi Gೃಹ ಮಂತ್ರಾಲಯ ನಲಕೊಳಪ ಅಖನಬ ಖೊಂಥಾಂಗ್ ಅಮದ ಎಕ್ಸ್ ಅಗ್ನಿವೀರ್ ಸಿಂಗ್ಬೋ ಸೆಂಟ್ರಲ್ ಆರ್ಮ್ ಪೊಲೀಸ್ ಫೋರ್ಸ್ ದ ಯಾಹೊನ್ನಬ ಹೊನರಿ ಪೌಮಿಸಿಂಗ್ ಉನಬ ಅಮದ ಮಾಗ್ನ ಹೈ CISF ki oinasu khongthang asigi damak paket pamthok thabak sing paket pa haure anoba thausil asigi makhad ahangba phamsing menchina honaba da ex agnivir sing sada tara khaktuna thamle recruitment gi matam da ex agnivir singbo physical efficiency test komthok na basu makhata na honari
BSF की Director General Niti Agarwal na High Force asig oina so nangna thabuk lawbuda ex agnibir singidamag sada tara khaktuna thamle Supreme Court na ngasi Aam Aadmi Party ki lusingba amadi Delhi ke Mukhyamantri Arvind Kejriwal marikebe bel pikre Shri Kejriwal sahi asigi March kunmathoi Delhi excise policies kaamgamari lenana fakibani Justice Sanjeev Khanna amadi Dipankar Datta ke bench amana final judgment adu thokibani Telangana ki Mukhyamantri A Revan Reddy na Raja SK Selthum Vibhag ka mari leinaba miyoi singa sahi oiba mifam famnana bakana kre Maduda maru aina mamang segi selthungi matangda amadi haujiki oiriba selthungi pima pagalan matangda khanagani hairi pungmari subna pangthokiba mifam aduda tongan hiram singi matangda su khanaki amadi raija aduda mamangi segi yengnarubada handaki sai asina selthungi matangna khara swanthana lairi haina Mukhyamantri na phongdokhi Laibak kaya na saru yadana pangthokadawriba Pitts Black ta saru yagadaba Indian Air Force ki contingent ama Australia ki Royal Australian Air Force Base Darwin da thungkre mapung oina numidangi matamda aeroplane paidna pangthokadawriba exercise asi ngasidagi hauraga mathang thag ani phawa sathagani sahi nipum do shuraglaba exercise asigi handaki edition asida khwaidigi chawbu oina malemgi tongan malaiba kundagi lakpa aircraft samgani phuhen bana saruk yagani Bargi contingent asida pilot engineer technician amasung expert sing yauna nongthaki landa thoido hendona haithoi sing derbe punne mioi chamaya ka henbana saruk yagani Maharashtra da miyamna kinaraba Naxalite nupi lusing bi ani Gadchiroli police ta sangjarakre makhoi animak tongan ba crime kya da jenaba singni makhoi bu phabada lupa lak 33 ke mana pigani haina sarkarna laukthokhrabani Raija sta hukibe sahi ani asida Naxalite kun mathoi sarkar da sangjaraki Gadchiroli police ki SP na Naxalite singda sarkar da sangjaraknaba amadi mausa ki punshi hanjilangnaba appeal tawri Indian Meteorological Department na hairi hayeng phawbagi manungda awang nopok lamdamding mapam khara nong kana suraba yai amaromda konkana amasong gawa Maharashtra amasong Karnataka na sing mapam singda so lalba nimit humnida nong kana suraba yai Andaman amasong Nicobar Island sub Himalayan lamdam sing nongsup Bengal Sikkim amasong Bihar da so lalba nimit marinida akak araw yawna nong suraba yai Uttarakhand Maithangba Bharat Himachal Pradesh Uttar Pradesh Jammu Kashmir amasong Ladakh na singba mapam singda su laliba numit mangani da nong kana suraba yai hairi Assam da hauji phawda ising isawna maram oiduna sikiba masing marphu mari sukre jila kontret ki mi lak ama lesing yang khairom isa wasin awaba nangli hauji phawda raija sta pune relief chahumga humphomanga hangdokli Masta puna mioi lag amga lesing tere chang jabam lauduna leiri awaba taraba singda tangai pada posai sing phanganaba mafam sing hangdokli adu menamak isa wasti ki Kaziranga National Park tagi sa usek sa mo yakai mapan sa phagada mafam singda authority na thangdokre hauji phawda National Park astagi samuganda mapan sikre hairi Uttarakhand ki haksel amasong yaifa yombal mantri na swasthya dham ko anoba portal am hangdokre Portal asigi matengna sardham jatra lakpa jatrik singna khudong saba kya loba yagani makoina Ayushman Bharat Health Account Ava Card asi hariba portal asidagi logthokpa yagani Kendra Haksel Mantralayna thadorpa cherol amada hai swasthya dham portal asida kanaba kayamrum jatrik sing mafamda piri hauju phawda portal asigi matengdigi Ava Card koti humpumga hena pikre Laikrom lakpa jatrik singna anna aya yaropada Ava Card ki matengdi khodakta Dr. Singh unaba yabagi khudong chabasu piri Haujik aroibada maroyo pau amuk hana Manipur sak thonaba gas naronda yonba sing phagat pagi thabak satharagani Imphal jila gi oina ising isawna mang takharba sing akupa report hayeng phawu mungda pikhalangna ba SGO porompa na hairi Raija asida mausa ge pibam hajilang na bagidamak security force na sing amasung tampaki sing na mafam sing da thi bombagi thabak makhata na chathari amasung ex agnibir sing gidamak Central Industrial Security Force amasung BSF ki recruitment sing da sa da tara khaktuna thamle pauloi jare